Irangna maram oiraga lau panba yadraba laufam singgi compensation gi damak online da application thajinbagi matam sangdokle. Manipur da mamang chahi gi May 3 dagi ngasi fauba mayoknaduna lakliba hingsa gi irang asiga mari leinana chatliba chahi asigi oina lau panba ngamhaudraba laumi singda tengbang pinanaba application thajalakpagi matam makha tana tha asigi kunthra fauba sangdokre. State Lengaki Agriculture Department gi Director N Gojendrona khutyek piduna thadorakpa notification amagi matung inna mari leinaba laumi singna online gi khutangda application form submit tawbagi matam tha asigi kunthra fauba sangdokhibani. Mari leinaba laumi singna Agriculture Department gi website https://farmercompensation.in asida online application thajalakpa yaragani hairi. Makha taba akupa marol gi damak mari leinaba SDO sing DC natraga District Agriculture Officer singdagi khangba yagani hairi. Mamang chahi gi May 3 dagi haurakhiba Manipur gi irang asina maram oiraga laufam hectare 5,138 lau singu tauba yakhide. Manipur gi lau uba yaba apunba laufam hectare 1.85 gi manungda irang na sokhalaba laufam sing adugi compensation pinanabagi damak Union Government na lupa crore 19 henna kaithorakrabani. Laumi sinmi apunba lup ki matung inna Manipur gi laufam hectare 8,418 lau panba yakhide. Bisnupur district na khwaidagi henna sokhanba district ama oikhi. Chingya nakna leiba laufam sing miyamna changba kibadagi lau panba yakhide. Kariguma changsilurabasu nongmai kapthorakpagi thawong sing leibana miyamda akiba fauhankhibani. Maduda natana chatliba chahi asida ahumlak henna ichawgi awaba mayoknabaga loinana laufam kaya isingna thumjinkhiba leikhi. Manipur lengakna crop compensation gi damak pibinaba haizakhiba senfam lupa crore 19 henna pirakhrabasu matung makha tana lupa crore 10 pigadabani hainasu laumi sinmi apunbalupna fongdokhibasu leikrabani.